August ki tangama English ngani ka kungamari the meeting resolution ama JDO Ajuka IPSA Heri count Ziribam Lising HNU Hamai Inpui MPC PTC na kuyek biduna thokpa Group Center CRPF Dayapur Ziribam District DC CRPF DIG ASP Kuntragama Pansuba Assam Rifles ki commandant amadi Marfugatare Suba CRPF Battalion ki commandant moderator oiduna Ziribam District Ladiba Mitayamadi Ccpur ki manung zaliba Marfur ki Lusingbu Singa Puna Faminadana Ziribam District Ingta Pasanti Hanjilana Bigi Panamda Shanti Wari Sanakreri Hai Riba meeting asida Paite Thado Amasung Mizo Ziribam District ki representative Singsu attend Tokhieri Amarom social media site audio Facebook ta angomsa bimol akoizam MP na fongdor po from crush ma'am the share tawzigi mayum makay mangan bikraba saidang dun laidiba miyam gi pendaba awana gi kholaw fongdorak pada minungsi khangna ingna tamna ireisang ngaktani kawdabida loinaba sensitive amati tactful oiba phai ka henba thawang phubu saiba nongmai tear gas kapsinba tawbutana tana awana taraba miyam bulan ukanba victimizing the victims tawba Delhi ki consents amadi advice in laga isagi ireisa na otpa nayugi thawong haibasi loilam amadi loyam chaba feudal gi lenga ki lisat sajani I strongly condemns the high-handed manner in which IDPs have been treated by the authorities have from MP Bimol Akoizun maki Facebook account na fongdorakli Atop social media sing just hadok naragli bayamna thajanengoi ripa paw mana Ccpur gi mapan suba Assam Rifle CRPF na mutchilagan hai loina mapan suba AR amasung kungani thoi suba AR Jammu Kashmir thakina ba order pirakre haiba thajanengoi oiba paw mo memna hamna thamjari makhasa tharak poina di Hindu digi source oragar memna tenda pa paw tang memna thamjage Ccpur amasung Kangpok district gi Naga gi khul sing khaidoknaba CM na taksin khreadi hairiba si Zirang Kaluki Masak Naiba Organization Ahumna, Chief Minister N. Beren Singada, District Reorganization Commission CM dan Ccpur amasung Kangpok District ki manungda leiba Naga khul makai lautopina batakshila kredi CM na pisilakiba memorandum da Jerong Baudi Jerong Youth Front amadi Jerong Student Union gi makai digi sarkar na committee ama CM laga district sing nauna boundary yathokpi warep ama hauzik satharibi assembly gi nungzumi pamasida warep lawbiu haina takshilakibane hari district reorganization commission asi athubada CM duna Ccpur amasung Kangpok district ki manungda lana none amasung Tamenglong district gi Zirang khul kaya ama yakshin kiba amadi atainaga khul kaya yauriba si lokthokpiu hairensu pausna makhatana supali Manipur top channel gi maikei digi maruoibi I pausung myamda thamjagi ahanbada panuikol pausegi editorial myamda thamjari lana se luishinbada awaba ma oiribisi karigino Manipur hojik thokliba lan se luishinna bu honabada awaba ma oiribisi karigino haina mipung khudingda hangnari bu hangni lana se koki terrorist na maitai furup to onsinduna hoba lan oiri koki militant terrorist na Manipur bu ma setana thugai ba hoba lana si sender lenga na yapam thokti Center lenga na koki militant terrorist na horiba lan si da tongsindana thokliba lan si maram sadi nomai kapan lepu haidriba makhaidi koki singna maitai da bom amade nomai kapsinba lebritori masinga sigi state lenga asina khangi haina lawgani adoba state lenga na karisu tawba ngamdana yengduna adum laithokpugum ama tori tholakriba lan asi phanakuide sahi amaga tha ahum helagraba phawsida Miyoi kya shikraba maitai gi masa fawba phangdana pangong na mitam saduna mathau mangam fawba pangthukli miyoi kya lanjenarakuna relief camp leiduna awa masa khangduna hingli angang kya mai masing tamba phangdana leidi tholakliba lana sida more da khundaramba amadi Ccpur khundaramba maitai gi yung kai koki singna mai thadokhibana makhoi gi yung kai leramba maphamsing lampak amagum leidi Masi ngasi state asigi lengak pairiba minister MLA punamakna khangi adubo karichu tawba ngamdana leidi masina taklibadi miyamgi punsi miyamgi lanthum lengak kusina ngak ngamdre takpani asomdana kamdawri kuki MLA tara asigi manungda minister ani yanu kuki
militant terrorist tongshinduna kuki singi separate administration tanbada leader amu oina yauri kuki MLA tarana tawribasi ain gi wangmadani makhoi bu laingak tigi laukthokpra haibasu laukthokti angakpa ama haibadu ori lebaksi rules of law leitabaga manare lebaksi rules of law lei haibadu khanganbana state laingak ki mathoni state laingak thu wakatpa pendabigi kholaw lawus praja singki hakni punama si khantaraga ngasi gi laingakna akanba pressure piraga tauge ta ngamba laingak ta bap thalaga nongmada lusinbi yaba lunch lusinana bukhona si haiba pauning khol pauksi gi editorial member special content moina memda ahan boina thamjari panam pauksi dana sumna report tawri lanjen naraba sing masagi mayumda hanjil halu haina khongjang sangsingkhre police ki action da paumi yauna miyoi kya sukli Imphal East District ki singjamai akampat leiba Ideal Girls College ta hangma relief camp ni leiba lanjen narakpa internally displaced person singna athuba matamda makoi bu masa masagi mayumda halhanbiyu haina khulaw lauduna assembly tamna lagnaba honarakpada state security force na athingba pibadigi nakalani gi marakta muknarakpaga loinana miyam lakshinana ba security force na tear gas cell masing khangdana kapada paumi ama yauna miyoi taragani thogi mathakta aso apanakre ngase ayuk pung taraga mathoi makhairam tabam committee on production mitei victims Kofmap Moregi lising makada akampat leiba Ideal Girls College ta hangba relief camp na sangjapam lauduna leiriba More amadi Ccpur dagi inmate singna pukham tengkot paiduna makoibo athuba matamna masa masagi mayumda hanjil halu Manipur NRC satna halu haina lengalka taksinduna assembly tamna khongsat ama satnaba thorang tokhi khongsat adu hek horakpaga police ki maikei digi tear gas kapsinduna madi smoke bomb langsinduna tankhaina bonakhi khongjang loi sing aduga police ka mukna duna kwang barota tholakduna singjamai tamna yoksilaki mapa yoksilakpat ehenba police force thomjilaktuna khongjang makhatana satpi yaru haina thattuna thambari ki meke ani gi marakta sauna munakhi nakalani gi marakta akan mamongna muknarakpaga loinana security force na miyam tankhaina ba tear gas rubber bullet masing khangdana kapadagi Eastern Ideal School amadi S Sawa Memorial School gi mahairoi nupi masakharas wantarakhi miyoi kya amasu asu apanangki amaramda thaudu asibu coverage toba sangsiluba Impact TV gi reporter mutum Ramesh Chandra koba paumi ama maphamadura leramba police officer amana paumi ni haba khangna khut thabadagi asu apanangki khongjang adu bulusingliba singa Manipur gi police gi makok thongba officer singa wari sanaraba matung khongjang adu makhatana Imphal West gi singa mathak fawalaki maphamadura IDP singna lambi mayar phamjinduna wakat khongjang chadaki khongjang adura saruk yakhiba internally displaced person amana phongdorakpada haujik chathariba assembly session asida tha taraga manga relief camp da awaba khangduna leiriba miyoi sing masa masagi mayumda hanjinana ngamnaba warep lawgadabane madi Manipur NRC satna halu haiba demand tawduna democratic oiba mongna khongjang asi sangsinana ba thorang tawbani adu state force na khongjang asida saruk yariba misam singna tear gas rubber bullet masing khangdana kapsin bagaloinana saina tamchina phuba thawong yaning de haina phongdorakhi khongjang loya mana phongdorakhi bada relief camp da leiriba miyam asi masagi hanige mayumda hanjinduna leinaba assembly na sapsaba warep ama lawgadabani makhoigi masagi hanige mayumda hanjinduna leiba pami makhoigi demand asi lengangna athupa matamna thaba oina pangthokturabadi makhataba khongjang sangsilagani haina phongdokhi atopa pawmna North East ta pekhat pa sako thaurangi marik sumber report thamna ba MP sana jawal semana parliament khatre haukiba sai ahum lomasida North East region gi oina developmental work natragana project kaya pekhat pa laikhrabagi hamadi region asida pekhat pa sako thaurangi dama kaithokko senfam singi matangna marik sumbu wafum thambina ba Manipur gi Rajya Sabha gi MP ningthau sana jawba laisemana parliament angkre MP sana jawba laisemana supplementary question oina haukiba sahi ahum asida development of North Eastern region donor ministry gi mekedi North East da developmental work natragana project kaya muk pekhat pa laikhrabagi haiba wahang hangkiba loinana region asida paikhat kiba work sing amari project sing gi matangna marik sumba wafam thambina ba MP laisema sana jawbana house ki pukning singki amaramda MP laisema sana jawbana parliament hangki bongi pakhumda donor minister Jyotiraditya M Sandiana phungdokhibada
North East region maru oina Arunachal Pradesh yauna region asigi leiriba state sing asi leba asigi historical cultural amadi economic agenda ra maru oiba mafam ama kali Prime Minister Narendra Modi gi miyeng makhara North East region asida ehenba miyeng thamaga loinana region asida purakliba ahongba sing amadi paikhalliba sakho thorang sing gi dama kaithokliba senpham sing gi matangda marik sumba wafam sing thamkhi Minister na makha taraduna sahi tararo masida North East ki sakho thorang gi damak lupa lakh crore 5.22 kaithokre kaithokliba yamlaba senpham asi region asigi oina India na ningtama phanglaba matung sahi 19 asida amukta thokidri Haukiba kumza English singaniga taraga mari taraga mangadigi yengbada lairiba estimate asi crore lising kunga trek chonga oirambadigi haukiba sahida lupa crore lising maudraga mathoiga chanipan ga anida hengatki masi hanagi expenditure digi saruk ahum makhai hengatlabani haiba wafam thamki atopa pawmudana lanjenaraba singi khongjangbu CM na lan uhonnana ba thawong akan mamong yaningde thoiba ningthauja Lanjenaraba sing masa masagi mafamda hanjin hananaba akaknaba matam ama assembly da warip lawaiduna sangshin giba khongjangbu chief minister na lan uhonnaba hotnabigi thawong akan mamong yaningde security force ki ka hen ba thawong na miyoi taragani thoi sokle masing hengalakpa yana lairi haina committee on protection of maite victims moregi vice chairman thoiba ningthaujana phungdorakli Internally displaced persons singi khongjang na saruk gyakhiba singa ngasi Manipur Press Cup ta paumi sing unaba mada thoibana phongdokibada state asida thokliba sahi helab irang asina maram oiduna tongan tongan ba mafam singda hangliba relief camp singda lanjenaraba singna ngasi su sangjapam lawduna lairi lanjenaraba sing masa masagi mafamda hanjin hananaba akaknaba chap chap matam ama assembly da mihut singna warep lawbiyu haiduna ngasi peaceful oiba khongjang sangshin kibani Adobu akampat relief camp ki tholakpamda hana ngaiduna leramba security force na tear gas amadi nongmai kapayauna ka henba thawong satharakpadigi miyoi taragani thoisokle asokpa masing hengalakpa yana daigi thawong asimak lebuk thibani mangna makha taraduna khongjang asigi matangda sathariba assembly mifamda ngasi opposition gi MLA keranjana pukhalaki puhangi pakumoina chief minister na MLA singi mayumda lanjenaraba sing laige haibigi khongjang ni haina lana uhantok hanba simak laibak thibani lanjenaraba singi khongjang asibu lana uhonana buhona ba simak akan mamong ningde politicalized oiba khongjang oina chief minister na unarabani na irang asida lanjenaraba singa satminariba political party edu chief minister na puthoktuna miyamda masak takadabani haikenasu pawusta phungdorakli Atopa pawmana MP Athar ki wafam yaningde BJP khuntrakham mandal Outer ki MP Alfred Kangam Athar na Manipur ki irang chief minister silaba khakta resolution ngamgani haina parliament fudo ki wafam akan mamong na kanem tawi political ki khudong chaba launa ba hona ba Manipur apun bigi saktam thugaina ba hona gani haina BJP khuntrakham mandal na phungdorakli Manipur press kapta ngasi pawmising unaba amada Mandalasi ki President M. Devaratan mitai na phungdokibada July 13 da pangthokiba Parliament mifam Manipur da thokliba irang asi Chief Minister Biren sindoklaba khakta loisinba ngamgani haina outer gi MP Alfred Kangam Atharna phungdokiba wapam aduma akan mamong yaningde Manipur gi yelhomi sing kananaba NRC satna hananaba FMR lauthoknaba amadi Reserve Forest area da khul tasinduna popi thaba thinglubigi damak chief minister singadoribra chief minister sindolaga Manipur gi irang asi lusinba ngamgadoribra miyamna taliba NRC ki matangna parliament MP asina pukhatriba karigeno mangna makha taraduna India lenga ka kokila lawu singa gi marakta satnariba su lauthokpa madi Manipur gi illegal immigrants sing halan kinaba MP Atharna thaudang lawba ngamgadra MPSC hana sumhakna MLA oiringai matamda Manipur Chief Secretary amari DGP ani thamnabu wapam pukhalaktuna singtam ani gi marakta lairiba mari thadat pam miwemani political gi khudong sab launaba miyamda hu kamsinduna Manipur thugaina bhona gano yellow mi ama oirabadi Chief Minister Birena Lusing Balenga asina yellow mi sing kanana basangshiliba khongjang asida saugat phanthui pham khaki khallaga politics tawbiganu haikenasu pausida makhatari Atopa pawmudana Kangpokpi district ta ana lengi polam amadi hidak langthak pusinbada Imphal athingba piba leite disamni Kangpokpi district ta ana lengi polam amadi hidak langthak pusinbada Imphal athingba piba leite haina Manipur
Chemists and Druggist Association DCDA की General Secretary Dizam ni thoksam na phongtokre ngasi Gambir Singa Shopping Arcade की third floor leiba Manipur Chemists and Druggist Association DCDA की office ta pangthokkiba pawi mifam amada Dizam ni thoksam na kibada ngasi ki pauk sekra da Kangpok District Chemists and Druggist Association की General Secretary David Koba miwemana Tampak to base the lupsing ating batambadagi medical supplier award palay counter blockade tauragani haina maral shiraklibudu yumpham yawdaba ranbo phamni ngasi phawbada DCDA na warabus wana Manipur gi sing amari tamna hauju phawbu hidak langthaki award palay hendana honaduna lakli DCDAC All India Organization of Chemists and Druggists affiliate tauraga leibani DCDM ki makhada amuk Manipur da leiba drug house retailer wholesaler amadi pharmacy sing asi leibani adubo Kangpok District Chemist and Druggist Association na haibasi DCDA gi makhada su leite masakhangdi DCDA na Manipur gi mapani gi hidak langthak pusilaktuna miyam gi sewa tauri masida masakhangda tampak to base to bulup sing hairibasi karam mano haina su khangdi hauji su sing gi district ta tampak gi hidak langthak pusindrabasu atop district sing dagi dumak pusinnarakli nakala maramna doctor sing na irak hidak sing phangadabagi tangai fadana pharmacy sing na tangai fadana composition manaba piba pugai madunatana makhoi hidak adu yolonabagi damak hidak pangpi da pisin basina asoiba kya lakpiye madugi daita doctor na pugadra natragana pharmacy duna pugadra haikenasu pausta makhatari Maka satharak poina World Meeting Council thadurokpa press release angkatang Secretary General CEC World Meeting Council Yambem Arun Meeting khuyek pidun thadurokpa press release angkatang mayamna thamjagi ngasi Manipur Assembly mifam gi question hour gi matamda Honorable Sri Biren Singha CM na Kaksing Teknopalam sum Ccpur gi samnaphamda laingak na yadaba thong ama sin kuki sing na sabagi matangda hanglak puwang gi pakum pibada mari ilai ilainadana ikai khumnajariba CM na mitaina schedule trap list ta chananaba demand tawbadagi tholakpa lebak thiba thawdok sin kuki sing na mitaida landarak pasibuni Honorable Shri Biren Singhana haibiribasi aduba ekoi punamangna khangi maduri sin kuki sing na ekoida temsingnarakliba asidi makhoigi kuina plan toraklaba zalengam amasum Honorable Sri Biren Singhana war against drug poppy plantation reserve forest ki lam khopsinba thingba asina singba asingsinani hauzik WMC na lebak miyam goloinana mite ekhoi hingjanaba schedule trap ki constitutional protection adu in 2025 fawb gi manungda miteibu soidana est list sananaba hotnariba sibu nathainaba Honorable Shri Biren Singhana Assembly go August House meeting schedule trap list yaunaba demand tawbusina Manipur kaihangadawre haiba manba message ma pirakpasi yamna lebak thibane masum lebak miyamna yabang roi aikhoi khangi karigumba English ngani ga kunga manga gi manungda mitei est list ta salhaudrabadi English ngani ga kunga tarukta gidi mitei aikhoi laikrak ta sangba haukrani Maramasina lebak miyamna ikai khumnajari Shri Biren Singda ST gi report anidu thabinaba haijaribasi Assam gi Congress leader MP Gaurav Gogoi na tai ahom na singba Assam gi furup sing aikhoi digi chaw saruk tara henbagi damaktadi parliamenta makhopong na Assam gi furup singdu ST lista sanhangadabani haiba ngamlaga Shri Biren Honorable CM na report ani du khak thabiyu haibada thadanaba hotnaba manba matawasi lebak miyamna angpapui aroibada Manipur Honorable MP Shri Alfred Kangam Athana haikibagumna mitai hingjage haibada kanadagi su permission lobigi mathau tadi Shri Biren Singh Honorable CM na thinthadana report ani du thabiduna lebak miyamgi apamasi pangthokpinaba haijari heba press release asida asumna pali tentak na topa pawmana RCC bridge lenga na thugairagani Chief Minister Sandelamadi Kaksing district ki luanabada leiba KML nomkul lenga khangandana sagalam RCC thong lenga na thugairagani haina Chief Minister nongthoma birena phungdokre loina relief camp sing de leiba miyamna nomgi piriba sanpam amadi mairoi sing gi mai tamhanana ba piriba sanpam sing hantana pibigi wapam leiti
TAN Hills Department na lupa crore lising ani hienbegi utilization certificate thadabegi mathakta SIT semduna thigalagan hari wafam asing si chathakiba assembly mifamgi wang pakum matangda tuan be MLA singna hanglak puanggi pakum minister na house thamkibni ado hausi kuina di myam pau sa matang sa lusinjarage mas myam puna na update ngamina sena channel sigi makedik simyang famda makhata na thamjari myam puna na update ngamina si